Image PAODAM eng tabi besingbo namaitem kajal devina khurumjari. Ahabada moroiba pau pijari. Union Finance Minister Nirmala Sitharaman ngasi lisingani kunmanga kuntaruki Union Budget puthokre. Lengakna paikhalakliba thabak tharom khudimak lale hairagadi paikhalakliba thabak khudimak lepke haina Chief Minister N Birena phongdokre. Home Guard personnel singi enhancement of pay day ningsing tharom pangthokre. Loinana Khelo India State Level Thangta Championship 2024-25 ngasidagi hodokre. Mapung pau. Union Finance Minister Nirmala Sitharaman BJP na luchingba tam ahumlak suraba lengaki budget ngasi puthokre. Budget ashida tolop chaba middle class ki miyoi singna thengnariba pochoi gi mamal hengalakpagi awaba koknanaba thawrang ama oina tax relief pigadawri. Minister Sitharaman haikibada chahi gi income lupa lakh kunmari natraga henba singna income tax lupa lakh ama dasmik ama sonu kanbak ngamlagani. Lakh tara dinthoi tanba miyoi singnadi tax thiraroi machina lupa listing marifudi kanaba fanglagani. Union Budget 2025-26 asi expenditure gi senfam lupa crore yankai listing humfumanga chahum nifumanga ni masi hojik senbadagi di chada Taret Desmik Mari Helabani Hari. Listing ani kunmari kunmanga gi revised estimate expenditure lupa crore lakh nifu taret desmik ama nipan oikibani. Prime Minister Narendra Modi na budget adubo People's Budget ni haraduna phongdoki. Budget asina miyam gi khutta sel hena helagani. Budget asina self saving tawhanbagi akanba inform ama oiragani amadi development da citizens singbo partners oihale. Finance Minister Nirmala Sitharaman na haikibada insurance sector gi oina FDI da chada humudra mari dagi chamada hengatle masigi kanaba asi India da enter premium sale thadaba company singna phangani. Foreign investment ga punna suminaba singidi review tawgani amadi laithok alagani haina su phongdokhi. Ngasi Lok Sabha da Union Finance Minister Nirmala Sitharaman senba chahi lisingani kunmanga gi oina leibak asigi oina puthokiba Union Budget asi tasinamak miyam gi oiba budget nati haina Sri K Meghasandra President Manipur Pradesh Congress Committee MPCC na phongdokre. Wafam asi Congress Bhavan da leiba MPCC gi President gi Office Chamber da pangthokiba paugi mifam amada K Meghasandra na phongdokibani. Mahakna makha Tarduna haikibada ngasi puthokiba Union Budget asi Bihar gi election da reflect tawduna Bihar election budget ni haiba yai. Union Budget 2025 asi India gi budget natraga Bihar election budget la haiba gi wahang lakdi. Union Budget asina India shida lairiba lairabashing amuka hena laira hangani aduga ina khunbasting da hena ina khunhanaba shinbani. Budget asida longmi singi yaifanaba MSP panba ude crisis oriba Indian economic asigi Union Budget asida crisis oriba Indian economic panba ude amadi lisingani tara marida Prime Minister na chahi amada thabak phangdaba naha crore ani hapkani haina thamkiwa promise amadi India gi oina thabak phangdabagi problem sing panba ude. Ngasi puthokliba Union Budget asi BJP government asina mamangdagi chatharakliba tax terrorism gi thawong asi asum reflect tawduna leiba mami tari. Awang nongpoi state ta thokliba irang maru oina lisingani kunmari gi me ahum dagi Manipur da thokliba irang asida sokhallaba miyoi shingi amadi awang nongpoi state sing da thokliba irang na sokhallaba singi matangda Union Budget asida panba ude. Manipur gi praja miyamnadi puthokliba Union Budget asida irang asina maram oiraga mayum makai sing amang ata thokraba singi yum sabina ba budget sing reflect tawbirakadra haina chaun asa thamlubani adubu reflect tawbirakhitre haiki. The Union Budget 2025 is in fact, it is not this budget because it reflects the budget, particularly the state of Bihar election budget. I may raise these questions that whether this India government budget or Bihar government budget, and also this budget will become, the poor people will get more this poorer and the rich people will become richer, and also there is not much reflected the farmers, and the Union Finance Minister
Nirmala ji, she never mentioned even the MSP also. While the entire 46AR dagi fangba akaknaba pau ama fangbadagi CJU ni kaksing police amadi 151 battalion BSF koigi apunba kangbuna langmaidong awang laikai area da thi humbagi operation chatakre ayu pung taruk rom tabadagi haukiba operation atuda aina thingkraba lalholu KCP taiwangan bagi cadre ama fare farba mioi adudi maming lesangthem Rajesh Singh alias Malengamba chahi kuntra apokpa ke El Kulavidu langmaidong mamang awang laikai dagini maha KCP taiwangan bagi vice chairman oina thau pubaga loinana kaksang thawal amadi Imphal West district ta sangkai thumkai tauba anoba kedre loba amadi mifami punda chenai hari mangondagi mobile phone ahum phangba ngamle pharba mioi amadi potlam marilena ba police station da khosinakre hari Miyam gi damak yaifana ba tunggi mirol na tangdu leitana lehauna bagi pandam da lengang na paikhalakliba thabak thauram khudingmak asi lale hairagadi paikhalakliba thabak khudingmak lepke haina Manipur gi chief minister N Birena phongdorakli matam sangna miyam gi seba tawduna lakpa Manipur gi kachin koya da leiriba miyam gi mit nakong oheliba pokna fam pauche gi chahi yangkai pharak pagi golden jubilee tharom asi Jawaharlal Nehru Manipur Dance Academy da pangthokpa tharom da mahakna wafam asi phongdokibani ngasi gi tharom adu da pokna fam pauche gi advisor amadi Sahitya Academy Awardee Yumlembam Ibomcha DIPR Amadi Health and Family Welfare Minister Dr. Sapam Ranjan Lamlai STG MLA KS Ibomcha Pokna Fam Pauchegi Editor Aribam Ravindra Sarmana Chingbana Mithungnen Singh Oina Saru Yaki Tharo Madugi Manung Channa Pokna Fam Pauchegi former publisher and editor Lekhidraba SS Gopal Sarma da Ikai Khumnaba Utpa Oina Haile Katkibaga Loinana Pokna Fam Pauchegi senior staff Singbo Khodol Tamduna Ikai Khumnaba Utki Tharomgi Athoiba Mithungnen oina saru yakiba chief minister na makha tarduna hai politics ke lamda changlak tringi mamangda mahakshu paum mi ama oiramki matam aduda editorial kalam da mahakna koina chatuna lam economy financial pumnamak shokpagi matang da shu iraki adubu fibam asi chokchilakpadagi tungi miro sing kannaba politics ke lamda chonglakuna thaba kaya ama pakhatpa horaki drug ta laichuraba singi masing hengalakpadagi kandaba yade haiduna ngasi war on drugs pakhatli paumi oiringe matam da shu drugs thingnanaba editorial page generation asi kannaba wafam kaya ama iki ngasi war on drugs pakhatpa khaknatana mapandagi mitop changshilakpa thingnanaba border fencing fawba tawri tungi miro na tangdu leitana lehaunaba amadi miyamgi yaifanaba lengakna pakhalakliba thabaksing asi lale hairagadi haibirau thabak khudingmak lepke loinana tungi nungai yaifanabagi damak hojik asi struggle period amani miyamgi support shu darkar tai lenga khaktada inthokpiganu hojik wari haiduna khongpham hangumsi lepale tana aikoina pamliba pandam adu faw yaunaba changsinsi haikibaga loinana sagwalbu pharaga game oina sanarakpa ngamliba ipa ipushingi lawsing leiba wakhalon adu hojiki mirol da tambisi pokna fam pauche asi matam sangna miyamgi seba tawbiyo haina yaifa paujal piki amadi seba tawbusu ngamkigani haibagi thajaba lei phongdokhi koina taliba pandam se Manipur bu safe and sound secure ngasi mirol amde tungi mirol si lakada 100 years thousands years si protected with identity with dignity lahona bagi ngasi government jana tawri pandam si lana pandam do hantu ai biyo pandam do chumi khanga gade yes adu support to Aikoigi ipa ipuna Manipur si sagol thang tana ireba ngaklambani Manipur thugaiba ngamba kana sulaiti Manipur kairoi haujisu BJP khaktana Manipur kangani atai party nadi khak ngamloi aikoi lingjel manase haina chief minister N Birena hari wapamasi BJP kumbi mandal na senduna kumbi kendragi wangu terakong playground da kendra sege kendra miyamna chief minister N Biren bataramna opagi tharamga loinana public interest ama pangthokibada chief minister na phongdokibani chief minister na makha takhibada lengang ashina tungi mirongi damak hojik wari basi amuk hanna thoktanaba wasak amaga loinana firip ama loba border fencing mapung fana tauba FMR regulate tawduna mitop sing pass yaudrawadi changba yahandaba amadi mitop khandokpagi best year asi lengang na lising ama chamapon hangphuma thoi leplibasigi matung changlat
matung changlakpa mitopsing khandokpa haibasina yelhongmi pumnamakki tunggi yaifanabani masi BJP gi lengang asigisu achetpa pandamni haujik miyamna chief minister masa amadi BJP chairiba matamsida kumbi kendra gi miyamna wakhal khantaraga manipur kan gadaba party shi BJP party khaktani khangna miyam hupna BJP yarok labanina kendra asigi yaifanaba thabak kaya tawdaba yade wangu fawbagi lambi expansion tawba yauna black topping tawba state asigi amata ngairaba kumbi hautak pengba farmbu masak thokpa farm ama oinanaba lak yankhai sanction tawba wangu terakhong ground bu mini sports complex oina crore ani makhai changna samgatpa yauna 15 finance commission gi makhada primary health center kumbi bu community health center gi thakta pukhatpa kumbi da fair substation ama thamba kumbi market po masak thokna anoba construction tawragani hainasu miyamda si amna lauthoki tharomdu da govindas konthozam PAODAM CAF NPD L Susindro Health and Family Welfare IPR Minister Dr. S Ranjan Handicraft ki chairman su oriba lamlai SC gi MLA KS Ibomcha MLA S Kunjakesor kumbi SC gi MLA S Premchandra LDA gi chairman M Anis Kumar su akhanaba mithungna sing oina saru yaki Tharomdu da irang ashina awaba taraba IDPS singi wakat yauna praja miyam gi aningba apamba sing tahoningba thabak tharom kaya gi matangda hakthingnana chief minister da thamoi gi oiba paudam thamkhibaga loinana chief minister M Birena miyam gi wakat sing adu taduna thabak oina pangthoknaba kumbi SC gi MLA amadi marilnava singda miyam gi apamba sing atubada thabak ta onthoknaba khanganki tharom adu da kumbi SC gi miyoi kaya tongan ba political party da yaromba sing BJP da nongna changlakhiba singbu chief minister na BJP ki lengan yanduna taramna oki Kanglai Park Indigenous Martial Arts and Cultural Society Kimax amadi Board of Secondary Education Manipur Kosamaduna Palace Compound Leiba Kimax ki head office ta numitara manga chopna tharakhiba Thangta amadi Manipur Jagoi gi refresher training program loisinkhre ngasi loisinbagi tharom aduda Council of Higher Secondary Education Manipur gi secretary Kontrak Pam Ase Kumar Thangta Day Observation Committee gi chairman Irom Ibomcha amadi Kimax gi president Ningthaujam Ajit Mangangna chief guest of honor amadi mathang sitna president oina saru yaki Kimax gi president Ningthaujam Ajit Mangangna phangdorakhibada Manipuri culture bu chakhatnaba hotnabada educational platform singda traditional knowledge sing asi hapchanaba gidamak kumjali sangani tara humdoidagi Kimax na khongthang ama oina changsinduna lakli kumjali sangani tara manga dagi hauraga education department ga marilinana Bostem amadi costem ga tanaraga thangta amadi Manipur Jagoi gi refresher training program ase pangthokduna lakpani adubu matamgi matung inna leibaki phibam yaraktabadagi marakta lepasu yauki thangta amadi Manipur Jagoi ase education gi syllabus ta haplabasu ningthina chotna daba maramna modern education oina tamnaba Kimax na oja sing training tawduna private school amadi government school da thari lengakna contractor oina oja khara lawriba shishu mapung faba oja sing lobinaba hotnabiu private school sing dadi Kimax amadi organization kharaga tanaraga oja sing thaduna thangta amadi Manipur Jagoi gi class tawri adubu mission school sing dashu tamnaba chet tharubada thawoina response doctriba shishu wari sanaduna thangta amadi Manipur Jagoi asi tamhannaba honagani haiki si tawrakanda sidagi hena makha tabada su tongnaba honajari masina mapung phaba makti nate adubu khara makhai mekhatpa ngamnaba ekhogi knowledge singsi satra hogula iba mahiroi singsi da ngamjaba thakta madugi pinabagi pandamduda handaki refresher training course asi pangthok sabani Chahi khudingi pangthokduna lakpagong masi Manipur da lairiba home guard personnel singi enhancement of pay day ningsing tharom pangthokre tharom asi India gi khwaidagi wangba waya loisang ama oriba Supreme Court amadi Manipur High Court na pikiba rai amagi matung ina Manipur da mathau tawriba home guard personnel singi shu police constable amana fangliba minimum pay ga manana piragani haina state lengakna lauthorakpada nungaiba phongdokhiba numit adubu ningsing luna pangthokpani Manipur Home Guard Employees Welfare Association MHGEWA amasung Scheme Welfare Committee na sinduna Imphal gi GM Hall da pangthokiba tharomaduda association gi president Y Mangi vice president S Prabhavati amadi P Chandra Kumar yauna battalion in charge singna maru oiba mithung sing oina saru yaki tharomaduga mari lenana super
Renovation tawraba amadi matam chadana laikhidraba Home Guard Welfare Scheme da yaramba personal 16 da scheme gi senpham lupa lakh amamam yenthoki loinana thabak tagi pothakraba adubu thabak puringe matamda mathau ningthina pangthoklamba tamjaningai oiraba members singdesu achamba khudol piduna ikai khumnaki tharom aduga marilena association gi president Waimangina anoba chahi gi yaifa paujal piraduna Home Guard personnel singna matam kayagi mamangdagi tanduna lakpa davi singi manungda kharadi High Court of Manipur na thabakta onthoknaba amadi mathau taba thabak sing paikhatnaba sarkar gi marinaba singda khangan khiba leire masimak yamna laibak faba amani aduba hauzik fawbada court na pi khiba directive sing marinaba authority singna thabakta onthorak padi leitri hiramasti gi matangda miyeng changbinaba January 8 da Trade Minister Nongthomon Birenda ai bachurol ama pisinduna khangan khiba su leikre maram aduna court na pi khiba directive sing chatliba tha sigi manungda thabakta onthoknaba thabak pakhapiu kariguma thabakta onthokpirakta batarabadi lakli March thadagi Home Guard personnel singna khongjang sangshinnaba hainasu warip lawri phangdokhi March fawbada piba adagi February piba kantilgi matam piba matam asigi maningda tawaktraba di hakalaktragadi Manipur Home Guard organization na makhada kari thabak tawgadagi haibasi Home Guard mayam ka pullaga akoi lepani nasigi warip ama taraga tawgadaba thabak thoram singa do lepani adugi damtang nasigi numit asi yamna maruba numit amani haina lawjaba Ngasi Imphal East District ke District Health Society amadi Northeastern English School Moirang Campus School da free health camp ama pangthokre health camp asida mahirwai yauna miyo chahunrom layengki amasung liamna hidak langthaksu piki camp asigi matangda Northeastern English School Moirang Campus gi principal na haikibada ngasi school asida health is well haiba wakhalonda health department ga khamsan namnaraga free health camp asi pangthok chabani camp asi pangthok na bahona bada mateng pangbiriba khwai pumna mapu ngamkhai leitana thaga chori haina mahakna phongdoki free health camp asida punna doctor nurse amadi medical staff 16 na saru yaki Imphal East District ke manung chanba Khundrakpam STG Leitan Pokpida leiba Community Hall da Leitan Pokpi Imma Maira Paibi Lup amasung Youth Sporting Club Leitan Pokpi anina senduna hauki bachahi gi December 13 da Thauba District ke manung chanba Salongfam School Maya da Police Commando na nongmai kapada khungngakpam sikhiba amadi taruk phajinduna ngasi phauba thadokna leiriba thawang adubo yaningdaba phongdoktuna wakat mifam sathakre wakat mifam aduga mari lenana Leitan Pokpi gi Maira Paibi Imma amana phongdorakpada mahirwai amabu minungshi leitana hatpada traineriba police personnel sing athuba matamda Churachandpur amadi Kangpokpida transfer thagadabani mahi masing tamduna ningthina leijagadaba mahiroi kaya Manipur gi hauzik oriba phibam asida maribak mazadi gi khanduna ahing nungthil amadi nongju nungsa khaktana chingkhong chingya da yarektuna khun ngaklibei cha sing phajin punsinba athuba matamda lepkadabani amadi chingya nakna khundariba khunja sing karamna hinglamgani haibasi lengak ashina su khangpham thokpani makha tana khun ngakpa cha sing phajin punsinbagi thabak sitharaklabadi makhoi gi mahuta mamali sing kaya thorakani haibasi lengak asina khangbiu hainasu phongdokhi Police Commando thabak tagi suspend tawbiyu aduga Manipur da Kanglaipak ta thambiba apasba thuba matamda lauthokpiyu adu ikau dolai thabi sadu yangkuman si changhan biu adu kaigumba si changhan bidaba targadi mafam maraiba maramda ngakpa ngamdaba Kanglaipak ngakpa ngamdaba Manipur gi sem piren phamdagi thadokpiyu haibaje akhoi simaju thamjari Chahi asigi January 3 manga fauba Madhya Pradesh ki Indore da pangthokiba tarak suba 1 ki dot championship da saru yaruba Manipur gi sanaroi sing taramna opagi tharoma mangasi Manipur Press Cup ki thangjeng hall da pangthokre Panba yabadi hariba championship asida Manipur gi oina sanaroi mapan saru yakibani maduda gold medal ani bronze mari amadi silver ahum phangduna sanaroi mapan makpunna medal mapan loba ngamkhibani 1 ki do association Manipur na senduna pangthokiba sanaroi sing opagi tharomaduda Manipur Pradesh Trinamool Congress convener Dr. Thokchom Inauksa 1 ki do association Manipur gi president Dr. Longjam Mangal Sana Maitei social worker Maisnam Dorendro Thauba Division MSPDCL के मैनेजर MD Nasimuddin Shaha स्पेशल कॉन्ट्रैक्टर वांगखेम रतन कुमार अमदी वन की द एसोसिएशन मणिपुर की एडवाइजर CS प्रेमचंद्रना थरोम के मरु ओइबा अथोइबा मिथुंगलेन ओइना सरु याखी थरोम अदुगा मरिलेना वन की द एसोसिएशन मणिपुर की प्रेसिडेंट डॉक्टर लोंगजम मंगल सनाना फोंदोरकपदा वन की द मसानगी ओइना हंदक चटखिबा चैंपियनशिप
asina national gi ahanba oina chatpani masida sanaroi mapan makna gold medal yauna medal mapal fangba ngamba haibasi ilamdam asigi achowa mai pakpa amani masana shida ahemba sanaroi kaya puthokpa ngamnaba association gi maikaidagi pakhatpa yaba thabak tharom sing pakhali masana asi manipurda yamna Chanaba masana amasu oiri hairaduna masana asigi oina world championship ta saru yarunaba sanaroi taret amasu khangali makhoi gi damak lamdam asigi miyamna mateng panghaningbagi apambasu phangdokhi Luis Pizarri makha taba medal su loba ngamna basu ai kano dagi tarap dagi so nana player sing da bo Pizarri para pampoki national championship National Highway Number 2 Pakthokpada Sokhallaba Lammapu Sengi Oiba Compensation Sing Pithoknanaba Mailinaba Authority na Thabok Lakhoi Pidaba Taragadi Highway Shida Samga Sagatliba Sengi Thabok Thingjinbagi Khongjang Saksilagani Haina Joint Action Committee of National Highway 2 Expansion Affected Land Owners na Phongdorakli Hiramasiga Mailinana ngasi Manipur Press Club ta pangthokiba paugi mifam amada JSC gi Secretary Paikhomba Khomdram na hai haukiba chahi lisangani kunithoida Honorable High Court of Manipur gi order amagi matung inna government na piriba lamgi mamal hengatnaba arbitration chatlo haiduna direction piraba matung arbitrator ama appoint tawduna hauji fawba loisindriba arbitration process asi athubada loisinbiduna matanga chanaba mamal PBU Competent Authority of Land Acquisition Imphal West na process haukraba allotment pibagi thabaksing athubada loisinbaga loinana structure building gi mamal oina compensate tawbada amaga manadaba depreciation oina Kakiba amount sing marinaba Mapusingda Atubada Pitopiu Compensation Pibada Chitananta Hoba Singishu Compensation Atubada Pitopi Bagaloinana Individual Complaints Sing Atubada Solution Amapurakpa Amadi Maram Chana Matam Chana Compensation Pitopiu Hariba Wapam Sing Asi Taha Sige Lakliba Tang Ahum Pawagi Manunda Competent Authorities Singna Positive Oiber Response Amagaloinana JCSC Paw Pawirakta Bataragadi Matangi Nimitagi JCSina Koliba Mapam National Highway Paktopaga Marlena Chitari Batabok Shinting Lagani Masida Tolapa Afafatagi Kudingmak Palibalayang Amadi DC Impal West na Pugudabani Fongdoki Tangwari dari kucing jernih hai bersama koi government di side tamjage Impal West ki DC da su puling sing jari aduga mana masida tim wali ba koi landowner sing sing khalakanda government di athu matamda koi koi nanga sida yawri ba issue sing set masi Two solution to the Pakistan ki Balochistan province ta thokiba ambush ke thodo amada paramilitary personnel taran nipan hatkre atei kayana sokre haina local officials na phongdoki khulai paidaba frontier corps personnel puduna lakba gari ama khulai matik chana paiba miyoi Humudradagi marifu fawba oigada singna lambi thatuna gari adu chathandana thamlaga nomai kapsinduna maduda tonglakpa mioi tara tare kaptuna hatki mating pangnaba lakpa paramilitary personnel amasu hatki mayam amasu sathina sokhanki mioi ani khakti chenthokki ambush adu kanana tawbano haibagi group amatana claim tarokpa leitri Balochistan asi tokhai taningba mioi singna hingsa gi thodo kaya toina thoanba mafam amani hairi Sanabagi Pau Khelo India State Level Thangta Championship 2024-25 ki ngasidagi Sports Authority of India NERC Imphal na sinduna takyalda leibak NERC gi hall saida hodokre tharomaduda Jawaharlal Nehru Manipur Dance Academy ki Director P Vilas Sai NERC Imphal gi Assistant Director Laijing L Maring Olympian Arjuna Awardee Shushila Devi Likmabam amadi Manipur gi saknairaba saisakpa Hamom Sadanandana athoba mithunglen sing oina saru yaki Thangta Championship aduga marilina Jawaharlal Nehru Manipur Dance Academy ki Director P Vilas na phongdorakpada Thangta hariba masana asi mamangaidadi aikhoigi ipa ipusingna masana masa ngangthok chanaba hotnabada oina sijinarami adubu ngasidi culture amadi sports ki thakta pukhalaktuna miyamna hena khangnaba masana amasu oiri masana asi Asia ki countries singdadi yamna pamnaba masana ama oirakli masida natana Manipur ki culture ki lamda leiramba Thangta bo sports ki lamda pukhatuna hena phajaba masana ama libasi lamdam asigi oinadi yamna chakthok chaningai ni loinana handak state level ki thakta pangthok liba asi mathang chahidagidi national amadi international ki thakta pangthokpa ngamna ba hotnabada lengakna ahenba mieng changbiu haina su appeal tarakli
Mata Panthoibi Association MPA Thaunaujam na sinduna Thaunaujam Playground da chatharakiba second Ima Panthoibi Trophy 2025 State Level Open Football Tournament ki winner Langlen FC na oikre. Ngasi tournament asigi final match Langlen FC amadi FC Lamjau ani na sanakibada Langlen FC na FC Lamjau bu panjal ama sunada maithiba pikibani. Winner oikraba team Langlen FC ki amata ngairaba panjal du jersey number 11 Roshan na match ke minute ani chatpada chankibani. Team Kundaruk na saru yaduna mamang tha January gi tang mapanda satharakiba football tournament asigi best player Langlen FC gi jersey number 8 Masu Machana Takre best discipline team na MPAA na oiki aduga top scorer na MTFC gi jersey number 10 Premchana oikre. Taratare Suba Manipur State League ngasidagi All Manipur Football Association Amphana Sinduna Khurai Lamlong Artificial Football Turf Ground hokre. Punna team 18 saru yaduna group ani thokna khaidotuna chothagadaba tournament adugi ngasi ahoba numita Youth Organization Sporting Club YOSC amadi Elite FA anina akanba lamba thokna khibaduda apiba matamgi manungda panjol amamam chanaduna draw oikre loinana hayeng nuthil pung ama makai ta matamda Rahi amadi MPSC ani lamba tonaragani. Aroibada maru oiba pau amukana pizari. Union Finance Minister Nirmala Sitaraman ngasi lisingani kun mga kuntaruki Union Budget puthokre. Lengak na pekhalak liba thabak tharong khudingmak lale haragadi pekhalak liba thabak khudingmak lepke haina Chief Minister N Birena phongdokre. Home Guard personnel singi enhancement of pay day ningsing tharong pangthokre. Loinana Khelo India State Level Thangta Championship 2024-25 ngasidagi hudokre. Matang asida imes panon sanuk sa wala shinjari mi eng tabi besingbu amukana kurumjari.